ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯚꯤꯌꯣꯔꯁꯤꯡꯕꯨ ꯄꯣꯝꯕꯤ ꯆꯤꯛꯂꯥꯒꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯖꯦꯞꯁ ꯅꯦꯄꯨꯔꯝꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅ ꯄꯨꯖꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃ ꯑꯣꯏꯅ ꯑꯩ ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏꯅ ꯁꯦꯝꯖꯔꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯁꯤ ꯑꯗꯨꯅ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯁꯛ ꯇꯥꯛꯆꯔꯛꯀꯦ, ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡꯕꯤꯔꯒ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯎ, ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯀꯣꯠꯅꯅꯕꯅꯤ, ꯀꯣꯕꯤ ꯃꯅꯥꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯤ꯫ ꯑꯗꯨꯒ ꯁꯤꯅ ꯄꯀꯣꯔꯥ ꯊꯣꯡꯕꯅꯤ, ꯃꯍꯤꯗꯤ ꯈꯔ ꯅꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯤꯅ ꯌꯣꯡꯆꯥꯛꯅꯤ, ꯍꯋꯥꯏ ꯃꯨꯕꯤꯒ ꯑꯂꯨꯒ ꯏꯔꯣꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯅ ꯑꯂꯨ ꯕꯣꯔꯥꯅꯤ꯫ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯁꯤꯗꯤ ꯑꯩ ꯄꯀꯣꯔꯥ ꯊꯣꯡꯕ ꯑꯣꯏꯅ ꯍꯥꯟꯅ ꯆꯥꯖꯔꯒꯦ꯫ ꯃꯍꯤꯗꯤ ꯈꯔ ꯅꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯎꯋꯦ꯫ ꯑꯩ ꯏꯁꯥꯅ ꯊꯣꯡꯖꯕꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯁꯦ, ꯑꯗꯨꯒ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯤ, ꯏꯁꯥꯅ ꯊꯣꯡꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯌꯥꯝ ꯍꯥꯎꯋꯦ, ꯈꯨꯍꯥꯎ ꯆꯥꯗꯅ ꯍꯥꯎꯋꯦ꯫ ꯌꯥꯝ ꯍꯥꯎꯋꯦ, ꯈꯨꯍꯥꯎ ꯆꯥꯗꯅ ꯍꯥꯎꯕꯩ ꯋꯥꯅꯤ꯫ ꯃꯊꯪꯁꯤꯗ ꯑꯩ ꯏꯔꯣꯝꯕ ꯆꯥꯒꯦ꯫ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏꯒ ꯏꯔꯣꯝꯕꯅꯤ꯫ ꯕꯣꯔꯥ ꯆꯥꯒꯦ꯫ ꯁꯤꯅ ꯀꯣꯠꯅꯕ꯫ ꯍꯥꯎꯋꯦ, ꯈꯨꯍꯥꯎ ꯆꯥꯗꯅ ꯍꯥꯎꯋꯦ꯫
hào. Dạo hào với bạn này giờ xin chú xin nước anh máu để cho ghé dạo hào này thì sáng là thằng nhà bé cái hàng đấy khảo tra cái hào vậy xin chú thì cái dặm thế hào làm mấy bạn nhỉ chắc thế ngầm thành nghĩ đâu mà nhé ngầm môi cho đây ngasiꯒꯤꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯑꯩꯒꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ